ꯊꯥ ꯑꯁꯤꯒꯤ 10 ꯑꯃꯁꯨꯡ 12ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯐꯥꯔꯕ ꯃꯇꯨꯡ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯣꯍꯝꯃꯗ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ꯫ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯃꯨꯔꯧ ꯑꯃꯁꯨꯡ ꯊꯣꯡꯅꯥꯎꯖꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯕ ꯊꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯐꯨꯝꯂꯒ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯃꯔꯝ ꯆꯥꯗꯅ ꯍꯧꯈꯤꯕ 10 ꯑꯃꯁꯨꯡ 12ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯍꯩꯀ꯭ꯔꯨꯖꯝ ꯄ꯭ꯔꯐꯨꯜꯂꯣ ꯆꯍꯤ 35 ꯀꯧꯕ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯐꯥꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯑꯃꯗꯤ ꯒꯥꯔꯤ 5 ꯐꯥꯒꯠꯈ꯭ꯔꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯂꯩꯕꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯑꯕꯗꯨꯜ ꯀꯗꯤꯔ ꯀꯁꯇꯣꯗꯤꯌꯟ ꯗꯦꯠ ꯑꯣꯏꯕꯗꯒꯤ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯇꯤꯝ ꯌꯥꯎꯔꯒ ꯍꯛꯆꯥꯡ ꯑꯗꯨ ꯇꯧꯊꯣꯛꯂꯒ ꯂꯧꯊꯣꯛꯈꯤꯕꯅꯤ꯫